Kumja lising ani kunga humdoigi me ahumdagi thokliba Erang Asigi Waroisin Karino Mitei amadi kuki gi marakta unity sagatuna development lakna nabasin bana oigedoribra haina Haomee Youth Front na hanglakli Haomee Youth Front ki General Secretary K.H. Johnson na khutyak piduna thadoraki cherol amagi matung inna Erang asi hana lairamba laingak amadi haujik lairiba President rule ki laingak asina Waroisin lakna naba akhanaba thabak amata paikhatpagi mami udri Erang loisinaba hotnabagi mahut harau kumhaidana hena mityeng changbagi mami chauna tare masi lamdam masigi miyamgi apambagi mayoktani laingak paibada yauramba amana Manipur da development laknanabagi damak maitei amadi kuki gi marakta unity sagatpa manba thaong chatharakpa asina Erang asigi Waroisin oigedoribra hangli cherol asina makha taraduna numit karenigi mamangda Loisin kiba sangai festival dasu music festival da ireicha kaya amana IDP singi kholaugi mayokta harau mathoi kaba utki karigumba hiram amatada Manipur gi ngamkhaiga mantiknaba yaroi saidang badi saidang bo oina leigedabani kumja lising amaga chamapan yankhaiga mathoi gi matungda niyom kaina changlaktuna khundari ba singi maramda halan kinanaba thausul paikhat kadabani nauna semlakliba Khul Singh Manghan Gadabani, Hauki Bachahi Kara Asida, Mitegi Angang Pokpagi Masing Hantarakliba Asidasu, Akanaba Mityang Changadabani, Myanmar based Toba Lalholup Singh, India Langak na Yokatuna Tamliba Asi, Leb Kadabani, Iram da Masida, Umang Koktuna Popi Thariba Singh Amadi, Drug Lalon Bagi Tabak Chathariba Singh, Matik Chaba Cherak Pigadabani, Manghan Kraba Umang Singh Amuk Khana Yokat Anaba Akanaba Thausil Paikat Gadabani IDP Singh Masa Masagi Mayumda Hanjinanaba Thausil Paikat Gadabani Amadi Kuki Singh na Mihati na Hatpi Kraba Miyoi Singhi Achumba Wail Fangan Gadabani Haina Cherola Sida Fongdurakli